Milik tabir ba khoi punok poi mes TV taram oksab golna Bresh Kumar na khurumjari ngasigi maroi ba pawda High Command na korakpadagi Chief Minister N Biren Delhi gi damak Imphal thadokre Brain Rewire for Unlimited Happiness Haib Hiram the Addiction Free Manipur campaign ngasi pangthokre Watershed Yatra Outreach Campaign ngasi DC Office Complex Kaksing da hudokre Billionaire philanthropist amasung spiritual leader Aga Khan laikhidre loinana Hello India State Level Thangta Championship 2024-25 ngasi loisin kre mapungoi pau lobirasi Manipur Chief Minister N Biren Singh High Command korokpadagi ngasi numit yung bamatung Delhi gidamak Imphal thadokre Union Home Minister Amit Shah unharba yai Manipur lengaki lusing libat Chief Minister N Biren gi pham silagani haina miyamna kanna ngangnari ngai cherekta ngasi Delhi da chatkibani Delhi da Union Home Minister Amit Shah ga numidang pung Nepal da mahaka unagadori masi mamang ningthokaba numita Home Minister na Manipur gi Rural Development and Panchayati Raj RDNPR Manipur Minister Yumnam Khemchan Kauduna unakhibasu laikre loinana thasi taradagi hogadoriba assembly mifamgi mangoinana speaker TH Sattabrataga anirak Home Minister na korokpadagi unakhraba matung mathang minister MLA Singchu Kauduna unakhibani loinana ngaihaki mamangda MLA Singh Delhi gidamak mathang Imphal thadokre Oirakliba film asina Manipur lengakta ahung khara lakpa yabagi mami ama sauna tare hari Nasa Mukt Bharat Abhiyan gi makhada Brain Rewire for Unlimited Happiness Cyber Hiram the Addiction Free Manipur campaign ama ngasi lampel leiba Indian Medical Association ima hol the pangthokre campaign asina miyoibagi funsina ingna signa wakhal leitana leibada achobo mateng oigani haina Indian Medical Association Manipur State Branch ki President Professor R.K. Lenin na phonokre Brahma Kumaris Manipur na sinduna pangthokhiba thoram aduda Sija Hospitals Research Institute ke Chairman Dr. K.S. Palin amadi Manipur University ge Mathematics Department ge Associate Professor Dr. Kumam Anthony Singh na thoram gi maru oiba mingthulen oina saruk yaduna GB Pant Institute New Delhi ge Neurology Register Academic ki DM Associate Professor Dr. Swapan Gupta na special guest oina saruk yaki thorum aduga mari lena Dr. R.K. Lenin na makhata na phongdorokpada aikhoi miyoi bada tangdu leitaba haibasi sagon aduna chatpadona tori amaromda nungaiba punsi ama haibasi mapan thongi nungaiba kaya asina oigadra natraga aikhoi gi isana leiriba chang asida penthokpa leiba haibasina oigadra haibasini ingna chikna nungaina leiba haibasi meditation na pi haibasi akhang ahikayana harami meditation haibasi tumina leiba ngakta natte karigumba ama tawba matamda aphaba wakhal lomda puthoktuna wakhal khanba asisu meditation makhal amani karigumba hiram amada masi hongdoktri fawba nungaiba ngamroi khanbagi mahut isaga chanba mawongda penthokna hingba haibasi tangai fade asigumba amata oina khaminaba amadi sorgi sajel pukning laksinba haibasi karamna tawgani haibadu punna khaminanaba pandamda mapani akhang ahi kayadagi poktak launanaba thoram asi pangthokpani haiki matabada nungaitaba toba matabada migi nungaitaba wangang ama hek ngamung daida aikoina khantharaga mase aingonda oiramagadi wagani ko nungairoi ko aigi pungninda sokani ko hain khanthabirakanda madugi mahutta tuminna haidana leiba ama habidi silence is always better natragana haiba taragana afaba wangang khara afaba wahi khara afaba thawai khara tang ngasi si tawba ngamagadi Pradhan Mantri Krishi Sinchay Yojana PMKSY Watershed Development
Component 2.0 की मखाद State Level Nodal Agency Manipur Watershed Management SLNA WM na sinduna Watershed Yatra Outreach Campaign ama ngasidagi Kakching DC Office Complex ta hodokre ngasi Watershed Yatra Outreach Campaign hodokpa thorum aduda Rohit Anand IAS DC Kakching na athoiba mithung N Kulkarani CEO SLNA WM Government of Manipur su oiribi aduga Director Planning Department ki thausu puribi na thorum mapu amasung Khirananda Fosangbam SDO Kakching na akhanaba mithung oina saruk yakhi campaign aduda DC Kakching Rohit Anand hai ising haibasi khunai amadi kangluk khudingmakki changdaba yadraba amani Kakching district asidi maru oina low singubana maru oiba sinpham oiribani maram aduna ising ningthina yokhatuna thamnanabagi tangai phadaba adu khangbiraga campaign asi mai pakhansi lengakna project kaya pakalabasu senpham kaya thadarbasu miyamgi mateng miyamna hotnabiba yaudravadi mai pakloi aduna miyamgi mateng yamnamak mathautai scheme asi mapung fana mai pahnanaba Kakching district ki lomi singi hotna biduna state asigi manungda khaktanatana lengak leibak asigi oina makok da leinandaba hotna si haina phundokhi ngasi campaign gi saruk ama oina DC Kakching na miyamga loinana ising yokhatuna thamnanaba wasak lauminaba amadi Kakching kaithel faurga chatkadaba Watershed Yatra gi paujel puba mass rally amasu DC Kakching Rohit Anand na lamthaki Our farmers are able to take the maximum benefit, and we are able to not just grow enough for our sustenance, but to be able to export to other districts of the state as well. And not just the state. Once we have enough infrastructure here, we hope that one day we'll be able to export our agricultural goods outside the state as well. So success of this scheme is absolutely necessary for this thing, and I hope every one of you present here will be able to support it. Kakching district asigi miyam ginamit district administration Kakching na sinduna lakliba February tang 8 ki ayuk pung 13 dagi nungthil pung ama fawba tongan mufam ani haibadi sub divisional officer Kakching amari sub divisional officer Waikongi office sing na pangthot lagani maram asina lenga ki scheme sing identity documents sing health card ration card birth certificate old age pension singba tanabada awaba khudong sada mayok nariba district asigi miyamna saruk yananaba deputy commissioner Kakching na thorakpa public notice amana khangalakli Female Health Worker Training School Lamphel Arguing Complex Director of Family Welfare Services Manipur na sinduna NMFHW gi kulumdoi shuba batch ki capping lamp lighting and odd taking gi thorum ama Gandhi Memorial Hall Imphal da pangthokre thorum aduda Health Services Manipur gi Director Dr. Chambo Gonmai Family Welfare Services Manipur gi Director Dr. N Hemant Kumar Manipur Nursing Council ki Registrar Dr. A Jamuna na athoi mithunglen sing oiki thorum aduga mai leinana Health Services Manipur gi Director Dr. Chambo Gonmai na chief guest ki oral piraduna hai nurse na lori ba thodang asi yamna chawi ana layeng bada doctor sing paramedic khakmatana nursing su health ki backbone nurse na anaba singi report lorga yengchilaba matungda doctor na aroi report yengchinduna laina adugi layong khangdoktuna karamba hidak charaga phagani haiba khandok libani loinana doctor singi thodang su yam chawi adubu nurse laitrabadi hidak kanana kapkadoribano nurse amana anaba singbu pukchel sengna kathokpa amaga loinana kupna yengchen biduna lakli amadi nursing na thabak tawba matamda awaba kaya ama thengnarabasu thengnariba awaba sing kaya adu nathairaga chatpa ngamlaba matamda maipakpa ngamgani haiki mana voluntarily kathok laga ya okay akoi bo war da soldiers sing se narga lewa nyam sing se shop de le nyam sing se
Hojik Tathariba Parliament session asida India ke President na thamkiwa warol amadi budget Manipur gi matang wafam amata pandabada natana awaba tariba praja singi yaipana wafam amata yaudabagi damak India budget 2025-26 ase anti Manipur oi haiduna AITUC amadi masig chatmenariba lop singi mehut sing na budget 2025-26 ki paper mai thaduna pendo phondokre AITUC Amadi masih chatmenariba lupsingna ngasi Major Khulda leiba Manipur Press Club ta mifam ama pangthok laba matung budget paper puthok tuna Major Khul Paringi Man Road mapal da mai thakibani hiram masigi matang da wangana duna AITUC Manipur State Committee gi General Secretary Laisam Sotin Kumar na hai Manipur gi hojik oiriba luraba tanpam asida Bharat ki President na Manipur gi matang da amadi Finance Minister na puthokhiba budget ta Manipur gi yaipana amata haptaba amadi pandaba asi laibak thibani budget asi India gi lairiba miyam scheme workers sing gi matang da amata pandaba maramna Laibak asida lairiba middle class family yauna nongmagi surga chaba miyoi singdi sikro haiba chap manai asigumba budget asidi achouba corporate workers sing sogatpa budget amani loina Manipur gi yaipana wapam amatta pandaba anti Manipur oiba budget amani maram asina budget asi yaningdaba utpa oina nationwide chathariba protest ki saruk ama oina Manipur dasu protest mifam pangthok laba matung mai thabani phongdoki Kaya kudong kiban ng kudong magse masikong na bidang to kayo package of siyaw daba ado ko leena na haroti nagtalar miyamgi intare mayok to bakhan kaya gi ado ko leena chawra middle class mayam gi interest to ko ado ko leena koi scheme worker singi wafam to pandaba ado ko leena na baro chawra corporation maximum 1% budget ase koi basidi mai thari BJP के spokesperson Article 355 असे Manipur da chatnai haiba aduga Chief Minister and Brian Article 355 chatnaba leite haiba asida BJP की spokesperson bu BJP Manipur Pradesh na action lokhatrabadi miyam bulana lamjing bagi damak MPCC की legal cell na thabak paikat lagani haina Manipur Pradesh Congress Committee की maikai dagi phongdorli hiram masiga mari lenana ngasi Congress Bhavan da pangthokhiba pawing phamda MPCC की working president KS Devabharat na hai BJP Manipur Pradesh की wangangloi anina ngarang pawing pham amada phongdokhiwa pham adu soikhre lankhre haina miyam da sengdok pham thoi India ke president na phawa thagat wahi phongdokhiba MP Akoijam Bimbol ki parliament speech da BJP Manipur Pradesh ki spokesperson Mayang Lambam Suresh Kumar na ona tainaba lokat pa yadabo afam phongdok tuna miyam bulana lamjing bagi thabak chathariba asi condemn towi makhogi mathakta action lokat trabadi BJP party asi oidaba ngangba party ni haina logani mahakna hai khungak pa singidamak makhogi tungi punsida legal gi oiba hiramda afa puna singba chatharakpa yabagi thajabalei akhanaba lo ama semduna makhogi punsi ngakpi senbigadabani haina assembly gi house ki floor da deputy CLP leader Keranjit nasu puning khibasu laikhrabani hiramasi gamai lena MP Akoijam Bimol gi parliament speech adubu lana artha handok nanaba honna khiba adu yamna laibak thibani handak parliament finance minister na puthokhiba union budget aduda compensation gi wafam jaroktriba asigi matangda pendaba wafam kya thamkhiba loina athu matamda oida padaba wafam phungdokhiba sing adugi mathakta party asina action lokhapam thoi natrabadi BJP Manipur Pradesh asi party asigi wangang loina oida padaba mathong hukta wafam phongdokpada sogotpa party ama oina logani phongdokhi yaw le dong ni adu mayam adu nainabi be ai anga khol nga ko se Congress party na ek ma semang ngaksi amnesty pi la ba nga tawchi hai be se khoi kar khai gre ap si mu anjalaga em panjage asi oida bang altani tajok pa BJP na tham gi be singga ya ba yum pham yaw dam ngaktene na mai tham jage Koki narco terrorist singna maitai da onsinduna chatharak liba lan asida iramdam ifurpu kandaba yade haiduna thawai khawak ta haplaga thorok liba kul ngakpa sing asibu BJP natraga lengak loi singna
सेमलगा पुथोकपा ओइना प्रजा मियामदा ओहलिबा असि तौबिगनु कांग्रेस अमदी बीजेपी की पॉलिटिकल लीलादा कुल ngaकपसिंगबु बलिगी हमें ओइननबा होनाबिगनु हाइना लेमराम गवर्नमेंट हाई स्कूल रिलीफ कैंप ता लेरिबा इनमेट सिंगना फोंदोखरे हौजिक चथरिबा पार्लियामेंट सेशन दा मणिपुर की इनर्गी एमपी अंगोमचा बिमोल अकोइजमना फोंदोखियो वफम अदु मराल सिरदुना अमदी यानिंगदा फोंदोक्लदुना ngasi रिलीफ कैंप असिदा लेरिबा इनमेट सिंगना कशामथोंग लेरिबा मिहुत असिगी युमदा थमजिलक्खिबगा लोइनाना मरी लेना इनमेट सिंगी माइकेदगी वाफम असि फोंदोखिबनी हिरम असिगा मरी लेना इनमेट लेचोंबम थासनाना हाई पार्लियामेंट की फ्लोर दा कुकी नार्को टेररिस्ट सिंगा मैतै खुल ngakpa सिंगा चांगदमनबा अदु यानिंगदे इरमदम असिगिदमक थवाई खुबाकता हापतुना थरोकलिबा खुल ngakpa सिंगबु बीजेपी नत्रगा लेंगाकलोई सिंगना सेमलगा पुथोकपा ओइना उहलिबा असि अथुबदा प्रजा मियाम खंगना सेंगदोकपिउ मियामना मिहुत ओइना थागतखिबा ओजा बिमोलना मणिपुर की मपालदा कुइना लेरकपा मरमना मणिपुर की हौजिक थोकलिबा इशू असिगी होरफम अमदि लान असि होरकपा मतमदा हौजिक कुल ngakliba सिंग असिना कमदौना थेंगनरखि हाइबा मुन्ना खंगदबदगी ममी अमा महाकना फोंदोकले वफम अदुना ताकले बीजेपी अमदि कांग्रेस अनिगी भोट फंगननबा होटनबा लीलादा खुल ngakliba खुंजा सिंगबु बलिगी हमें ओहेनबिगनो युमदा हंजनबा ngamhananaba hotnagani haikiba adusu ngamhanbiu relief camp ta leiriba sing awabana kham thengle BJP Congress kanano haiba khangde luraba tanpham asida hunabagi mahut kuki singna maitaibu muthatnanaba hotnariba asidagi iprup asibu kalhunanaba ओजा बिमोलना लुचिंगलगा लेंगाक असिगा पुल्लगा लान असि लोइसिननबा होनाबिउ आईडीपी सिंगबु हानगम तंगदु लेताना युमदा हंजलगा लेहनबिउ हाइखि यूनिटी एमा ओइना सब चाने लेपिरकांदा कोई लान से कोई मैते कन्ननबा सोमदा ओजिन बिरगा लान से लोइसन बिदना शांति ओइना कोई लिलु केंदा चेंधा जरागा लेजरीबा कोई की इयुम खोंगवांगसिंदा कोई हंजलानबियु हानगी पुंसी महिंग हाइबदी शांति ओइना तंगदु लैताना लैबा फंगनबियु हाइबा वाफम से हाइजबा लाकचबने अखोय बिनेदो लमदम मसिद थोकलेबा इरांग असिन मरम ओइरगा इगी मथौ तारकपा मियोय सिंगिदमक इगी अवाटपा मनकननबगी पांडमदा फेडरल स्टूडेंट्स ऑर्गेनाइजेशन कंगलाइबाक फेसो की ओमरक सुबा मपोक कुमोलगा मरी लेना मियामदा कथोकलबा इ हाइबा थीमदा ngasi ब्लड बैंक सेंटर्स जेनेम्सदा ब्लड डोनेशन कैंप अमा पांथोखरे ब्लड डोनेशन कैंप अदुगा मरी लेना फेसो की वाइस प्रेसिडेंट नामैराकम रिकेश मंगांगना फोंदोरकपदा लमदम असिदा लैरिबा हॉस्पिटल सिंगदा मियोयबा अमगी इगी मथौ तारकपा मतमदा इगी अवाटपा लैरकपा अमदी मणिपुरदा हौखिबा सहीगी मे अहुमदगी हौदुना ngasi फावबा थोकलेबा इरांग असिदा असोक अपन यावरकपा मतमदा इगी अवाटपा लैरकपा अदु खरदंग ओइरबसु मंगहतपा ngamnanabagi pandamda फेसोक की मफोक कुमोन थरोंगा मै लेना ब्लड डोनेशन कैंप असि पांथोकपनि अमदी ngasi ब्लड डोनेशन कैंप असिदा पुन्ना डोनर यांखै हेनबना इ पी ननबा थोरांग तौरी मसिदा फेसोक की थौमी खक्तनतना फेसोक पुनुंग सिजबा मियोके अमसु ngasi की ब्लड डोनेशन असिदा लाक्तुना इ पिबिरबगिदमक तसु फेसोक की माइकेदगी थागतपा फोंदोखि सेक्टर हेडक्वार्टर BSF मणिपुर की मिजेंग मखादा 37 बटालियन BSF ना सिंधुना सिविक एक्शन प्रोग्राम अमा याइकोंगपाव ग्राउंड तग्राम पुंगदा पांथोखरे थोरम अदु 37 बटालियन BSF की कमांडेंट SI संजीव जोशीना हौदोखिबगा लोइना कांगपोकपी की एडिशनल SP स्टाफ ऑफिसर सिंह ट्रूप सिंह विलेज चीफ सिंह निंगथौ थांगफम टी खुलेन साउथ चंगौबुंग दाइली तग्राफुंग तुमनौपोकपी कलाफोहार कैथेल मानबी कांगपोकपी अमदी कौब्रु लेखागी नहा सिंह सरुक याकी लोइना सिविक एक्शन प्रोग्राम की मखादा चेयर्स वाटर डिस्पेंसर्स वाटर फिल्टर सिंह प्लास्टिक टेबल सिंह सोलर स्ट्रीट लैंप लाइट सिंह कैरम बोर्ड वॉलीबॉल फुटबॉल बैडमिंटन नेट सिंह अमदी खुंजा सिंह मथौ ताबा सिन्नगदबा पोलम सिंह यंथोखी BSF न लैरिबा खुंगंग सिंह असिबु चौखटननबगी पाइखलकलिबा थोरम असिगिदमक थागतपसु फोंदोखि खुनाई मसक खंगनबा लाइरिक
निंगथी तमसी हाइब हिरम द पंगल स्टूडेंट्स ऑर्गेनाइजेशन सिंधुना लिसांग सिना चथरक एकेडमिक कैंपेन की थरम असी इम्फाल वेस्ट डिस्ट्रिक्ट की फबाकचाउ द लैबा फबाकचाउ हाई स्कूल द पांथोखरे थरम अदुदा तरागी चेशु की चेयरमैन सीनियर एडवोकेट खाइदम मनी डीएम कॉलेज ऑफ साइंस डीडीयू सेंटर फॉर कौशल की फॉर्मर डायरेक्टर डॉक्टर रजुद्दीन शेख फबाकचाउ हाई स्कूल की हेडमास्टर इंचार्ज मोहम्मद अब्दुल समद अमदी पीएसओ मणिपुर की प्रेसिडेंट फरीद बोगी मयुमना प्रेसिडेंट मेंबर सिंह ओइना सरुक याकी थरंगमई लेना तरागी चेशु की चेयरमैन खाइदम मनी ना फोंदरुखिबदा मणिपुर असी कांगलुक फुरुप कयाना पुन्ना खुंदाबा लम अमनी मरम असिना फुरुप सिंगी मरक्ता अफबा मरी लैनबा लैमिनरिबा अखोय मसेल की मरक्ता अमना अमबु इकाई खुमनबा अमदी फुरुप सिंगी चपचाबा मसक अदु पुन्ना खंगमिनबा मथौ ताई लोइनना पंगल स्टूडेंट्स ऑर्गेनाइजेशन पीएसओ ना कुनाई मसक खंगनबा लाइक निंगथीना तमसी हाइबा कैंपेन अमा चथरिबा असि यामना तंगाई फदबा अमनी हाइखि नसिगे कैंपेन अदुगे सरुक अमा ओइना पीएसओ मणिपुरना महिरोइ सिंगदा स्टडी मटेरियल कयासु खुदोल तमखि बिष्णुपुर डिस्ट्रिक्ट की डेप्यूटी कमिश्नर सु ओइरबा इंडियन रेड क्रॉस सोसाइटी IRCS बिष्णुपुर डिस्ट्रिक्ट ब्रांच की प्रेसिडेंट लौरेंबम ब्रिकम IS के मियेंग मखादा बिष्णुपुर डिस्ट्रिक्ट की मनुंग चनबा मोइरांग SC की मनुंग लैबा सेंथोक वाटलबा हक्सांगी फिवम मेमानद्रबा मियोइसिंग अमदी यंगचिनबिनबा लैत्रबा खनगतलबा मियोइसिंगी इमुंगदा इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच ना तेंगबांग पोलम ओइ नंगसी ब्लैंकेट अमदी हाइजीन किट सिंग यंथोक्रे IRCS मणिपुर स्टेट ब्रांच की एग्जीक्यूटिव कमिटी मेंबर हेमाम सोतोजेट IRCS बिष्णुपुर डिस्ट्रिक्ट ब्रांच की सेक्रेटरी डॉक्टर हुइद्रोम रोमन पब्लिसिटी एंड पब्लिक रिलेशंस कमिटी की कोऑर्डिनेटर धनचंद्र हुइद्रोम लाइव मेंबर हुइद्रोम गीतारानी चनु रोनाल्ड अमदी अतई वॉलंटियर सिंगना कोइन सतना मोइरांग SC की मनुंग लैबा मोइरांग की तोंगानबा लेकाई सिंग अमदी क्वाक्टा की तोंगान मफम सिंगदा कोइन सतना खनगतलबा मियोइ सिंगदा ब्लैंकेट अमदी हाइजीन किट सिंग अदु तेंगबांग ओइना येंथोखि अखोई इम्फाल इंटरनेशनल फिल्म फेस्टिवल हयेंदगी इम्फाल की तोंगान थिएटर मरीदा मपुंग फाना पांगथोकनबा सेम साबा लोरे फेस्टिवल असी मपुंग फाननबा मियामना सरुक याबियु हाइना MSFDS की सेक्रेटरी अमदी फेस्टिवल असी की डायरेक्टर संजू बासस्पति मयुमना फोंदोकली हिरम असिगा मई लेना ngasi पैलेस गेट लैबा MSFDS ता पांगथोकिबा पाउगिंफम अमदा महान हाई पांगथोकदोरिबा फिल्म फेस्टिवल असी कुमहै अमा ओइना खक लोबिगनु मसी लमदम असिगी फिल्म की मचत असी मालेम की थाकता पुखटुना खंगननबा अमदी अनोवा फिल्म मेकर सिंगदा इनोट अमा पीबा ngamnanabagi पांदम अमसुनी फेस्टिवल असिगे मनोंगदा नेशनल अमदी इंटरनेशनल की थाकता ममिंग लेरबा फिल्म मेकर सिंगना नौना लम असिदा खोंगदारकलिबा नहा सिंगदा तोंगान लौसिंग पीबगी वासर क्लास न सिंगबा पांगथोकनी लोइनना मणिपुर फिल्म की मतंग पैनल डिस्कशन अमदी पिचिंग सेशन नचिंगबसु चथगनी फेस्टिवल असिदा इंटरनेशनल फिल्म याउना पुन्ना फिल्म यांखै मरी इम्फाल की ममिंग लेरबा थिएटर मरी द उटकनी पांगथोकदोरिबा फिल्म फेस्टिवल असिना मणिपुर की फिल्म की लम असिदा अचौबा अहोंबा अमा पुरकनी हाइबगी अचेतबा थाजबा थमली मरम असिना मियामना फिल्म फेस्टिवल असिबु मपुंग फाहननबा सरुक याबियु फोंदोखि बिलियनर फिलांथ्रोपिस्ट स्पिरिचुअल लीडर आगा खान नसी लैखिद्रे सही मरफुनिपान सुख्रबा स्माइली मुस्लिम की निफमापन सुबा इमाम असी पोर्टुगल की लिस्बोन द लैखिदबनी प्रिंस करीम आगा खान की फैमिली असी प्रोफेट मोहम्मद की असेंग बचादा नौदानी हाइना मखोइना फोंदोकसै महाक स्विट्जरलैंड पोकपनी ब्रिटिश सिटीजनशिप अम ओइना फ्रांस की सत्यन सोतो दा लेरमकी महाक लैखिदबदा UK किंग चार्ल्स ना अवा फोंदोखि आगा खान असी किंग चार्ल्स अमसुंग लैखिद्रबी क्वीन एलिजाबेथ अनिगी मरुक अमसनी हारी आगा खान की चैरिटीज दा हॉस्पिटल सिंग एजुकेशनल अमसुंग कल्चरल प्रोजेक्ट चाम हेना डेवलपिंग वर्ल्ड थबक तौरी महाक बामास दा लैबा लनाई इथत अमदा याम नुआइना लेरमकी महाकी लनाई सुपर याच अमदी जेट अम लई द आगा खान डेवलपमेंट नेटवर्क ना महाक लैखिदबदा स्माइली मियाम दा वा फोंदोखि
US military C-17 transport aircraft amana United States tagi purakkiba illegal Indian chama mari ngasi Punjab ki Amritsar airport thunglakre makhoi adu Punjab tagi Kontra Haryana amasung Gujarat tagi Kontra doi Maharashtra amasung Uttar Pradesh tagi ohum aduga Chandigarh tagi anini hari US President Donald Trump ki makhada chatrakliba illegal migrant sing US tagi lokthokpagi saruk ama oina ngasi India da purakliba asi leibak asigi oina US military aircraft adu Texas ki San Antonio dagi pairakibani amadi nuit jungba matung pung amaga minute yakai mga tarakpada Amritsar gi Sri Guru Ramdas Ji International Airport thunglakibani administration na makhoi bu wahang pahong sathrawa matungda makhoi yumda thinkinabagi arrangement tawki makhoi na thunglabaga makhoi gi imung manung amatasu makhoi bu okpa airport ta laki de hari makhoi gi documents sing amasung medical examination check tawki chana bagi pau thasi amadagi hoduna manga fawwa chathakiba Khelo India state level thangta championship 2024-25 ngasi takela leiba NERC gi new multipurpose hall side Loshinkre Sports Authority of India NERC Imphal Sinduna chathakiba thangta championship aduda makok mathang tak kraba sanaroi singda manamathum yenthokibaga loinana CRPF GC Langjengi Commandant Amarakpom Kunjarani Sai NERC Imphal gi Assistant Director Lajing L Maring Sai NERC Imphal gi Assistant Director Coaching and Infrastructure Sivam Yadav amadi Assistant Director Khelo India gi Laisram Samrityana Athoiba Mithunglen Singh oina saruk yaki thangta loisinbagi thorom aduga mari lena CRPF GC Langjengi Commandant Amarakpom Kunjarani na phongdorokpada sana khotnabana aikoi mioibagi hakchang phana lehan batana tana thakchi khasi masak khangna hingbata mateng pangi maram aduna karigumba masana ama hektada sanariba sanaroi singna isana sanariba masana aduda thawai yauna sanaba mathau tai thawai hakchang yauna amadi pungning sangna sanadrabadi mai pakpagi lambida sangsinbada khara wana thokani hai wafamsu phundokhi Rambai Tengol Unit 8 na sinba ahanba 5-man soccer open football tournament ngasidagi hiyang lamakhalaikai da leiba SWC ground da hodokre team Nepal na saruk yaduna pangthokliba tournament adu Lamyanba Enterprises ki proprietor Dr. Ilangbam Amit Kumar na sponsor tawani tournament asigi ngasi ahanba opening match da Yumbu Rambai Tengol Unit 8 amadi Alpha QRT Sekmaijing anina sanaki match aduda apiba matamda team anina panjal 1-1 da draw chatpadagi penalty kaunabada Alpha QRT na Unit 8 pu panjal ahum amada maithi bapiki All Jiribam Sports Association AJSS na sinduna Jiribam Higher Secondary School gi sanabungda tim tare na saruk yaduna sanariba First Langbam Tombo Singh Memorial Junior Boys Under 17 Football Tournament 2024-25 ki ngasi shanakiba aroiba semi-final match da Sonapur GPSA na Oriental Club pu goal amsunyo da maithi bapiduna Sonapur GPSA final sangkri lagdaba tang taret ki nongthil pung ani makhai taba matamda final match Sonapur GPSA ga Laisem Club ka sanagani Sonapur GPSA ki goal adu Abdul Kalam na humrani thoi suba minute da shankibani All Manipur Football Association amfana sinduna Kurai Lamlong Artificial Turf ground da punna team 30 saruk yaduna group ani thokna khaidok chathariba 33 suba Manipur State Level League ki ngasi sanakiba match da YPICU amadi Trauna akan melamba tawduna YPICU na Trawu goal mari amada maithi baki piki loinana hayang nupilpung amma makai taba matamda YOSC amadi MPSC na lamba tawnaragani
Assam Rifles की Civic Action Program की मखादा All Manipur Polo Association Ampaga Kusam Naduna Infal की मपाल कांगजीबुंगदा पांगथोक लिबा अहानबा DGAR Men and Women Polo Tournament के ngasi taramathoy ni chanba numit ki nupa kanglop ki sanakiwa semi-final match ta X Polo Club na MPSC Team A bu panjal mapal teruk tamai thiba pikre ani suba match ta MPSC B na Thamaiban Youth Polo Club bu panjal teruk mangada mai thiba pikhe Chathariba tournament asigi nupi kanglupta Assam Rifles Polo Team amadi Lingthoi Ngambi Kangjai Lup final sanaragani. Aroibada Mario Pau Amuhanna High Command na korokpadagi Chief Minister N Biren Delhi gidamak Infal thadokre. Brain Rewire for Unlimited Happiness Hai Bahiramda Addiction Free Manipur campaign ngasi pangthokre. Watershed Yatra Outreach campaign ngasi DC Office Complex Kakching da hodokre. Billionaire philanthropist amasung spiritual leader Aga Khan Laikidre Loinana Hello India State Level Thangta Championship 2024-25 na solution kre. Ngasidamakta di paudam pijaba matang asira lusinjare bejang tabir ba kwai punapo amuka hanna khurumjare.